Good morning, ma'am. ꯕꯥꯡꯁꯤ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯕꯅꯤꯅꯀꯣ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯊꯝꯕꯁꯨ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯕꯗꯤ ꯉꯔꯥꯡ ꯆꯥꯕꯗꯤ ꯐꯖꯅꯗꯤ ꯆꯥꯔꯦ. ꯐꯖꯅ ꯆꯥꯏ ꯍꯥꯏꯕꯗꯤ ꯌꯦꯔꯨꯝꯁꯤ 3 ꯆꯥꯕꯅꯦꯕꯀꯣ ꯑꯩꯁꯤꯀꯣ. ꯑꯩ ꯏꯆꯦꯅ 3 ꯑꯩꯅ 3. ꯑꯗꯨ ꯆꯥꯛ ꯈꯤꯇꯪꯒ ꯌꯥꯎꯔꯒ ꯑꯩꯁꯤ ꯉꯝꯗ꯭ꯔꯦꯕ. ꯑꯗꯨꯅ ꯍꯦꯟꯅ ꯆꯥꯔꯁꯨ ꯑꯃꯨꯛꯀ ꯂꯦꯝꯒꯗꯧꯕꯗꯨ ꯑꯩꯅ ꯀꯩꯅꯣ ꯈꯣꯠꯇꯣꯛꯑꯒ ꯍꯥꯞꯄꯅꯦꯕꯀꯣ. ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯃꯨꯛꯕꯥꯡꯁꯤ ꯑꯃꯒ ꯂꯩꯔꯤ. ꯑꯗꯨ ꯃꯨꯛꯕꯥꯡꯗꯣ ꯁꯟꯁꯥ ꯊꯣꯡꯒꯗꯕꯅꯦꯀꯣ. ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯕꯗꯣꯀꯣ. ꯁꯟꯁꯥ ꯊꯣꯡꯒꯅꯤ. ꯑꯗꯨꯒ ꯑꯗꯨꯗꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ. ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩ ꯂꯧ ꯆꯠꯂꯅꯤ ꯐꯥꯔꯝꯗ. ꯑꯩꯒꯤ ꯉꯁꯤꯁꯦ ꯐꯥꯔꯝꯗ ꯑꯩ ꯑꯞꯁꯥ ꯀꯥꯞꯀꯦꯕꯀꯣ. ꯑꯞꯁꯥꯁꯤ ꯉꯁꯤꯁꯦ ꯂꯤꯇꯔ 35-35ꯒꯤꯗꯣ ꯑꯩ 4रक ꯀꯥꯞꯀꯗꯧꯕ ꯃꯥꯜꯂꯦ. ꯈꯔꯗꯤ ꯋꯥꯔꯅꯤ. ꯑꯗꯣ ꯑꯞꯁꯥꯁꯤꯡꯁꯤ ꯀꯥꯞꯊꯣꯛꯑꯅꯤ. ꯑꯗꯨꯒ ꯈꯔ ꯑꯗꯨꯝ ꯂꯩꯕꯥꯛꯁꯤ ꯄꯨꯝꯍꯜꯂꯒ ꯊꯝꯃꯅꯦꯕꯀꯣ. ꯄꯨꯝꯍꯜꯂꯒ ꯊꯝꯕ ꯃꯇꯝꯗ ꯑꯗꯨꯒ ꯄꯨꯝꯍꯜꯂꯒ ꯊꯝꯈꯤꯕ ꯃꯇꯥꯡꯗꯣ ꯂꯣꯏꯔꯦ ꯍꯥꯏꯕ ꯀꯥꯟꯗꯀꯣ. ꯑꯗꯣ ꯑꯩꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯆꯔꯥꯁꯦ ꯑꯁꯤ ꯂꯤꯡꯒꯅꯦꯕ. ꯑꯗꯨꯅ ꯃꯌꯥꯝ ꯆꯠꯂꯒꯦ. ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ. ꯃꯌꯥꯝ ꯑꯩ ꯊꯣꯛꯅꯕ ꯇꯧꯔꯒꯦ. ꯍꯣꯔꯦꯟ ꯂꯧ ꯌꯧꯕ ꯀꯥꯟꯗ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯑꯃꯨꯛꯀ ꯁꯝꯖꯤꯜꯂꯛꯀꯦꯕꯀꯣ. ꯍꯣꯔꯦꯟ ꯂꯧ ꯌꯧꯕ ꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯤ ꯑꯃꯨꯛꯀ ꯁꯝꯖꯤꯜꯂꯒꯦ. ꯑꯩ ꯆꯠꯂꯒꯦ ꯃꯌꯥꯝ. ꯍꯧꯖꯤꯛꯁꯤ ꯐꯥꯔꯝ ꯆꯠꯂꯦꯕꯀꯣ ꯃꯌꯥꯝ. ꯉꯁꯤꯁꯦ ꯉꯟꯇꯥꯅ ꯄꯨꯡ 4:40ꯗ ꯍꯧꯒꯠꯂꯦꯕꯀꯣ. ꯀꯞꯀꯗꯧꯕꯅꯦꯕꯀꯣ. ꯉꯔꯥꯡ ꯃꯣꯏ ꯏꯆꯦ ꯈꯣꯏꯗꯣ, ꯅꯦꯄꯥꯂꯤ ꯏꯆꯦ ꯈꯣꯏꯗꯣ ꯑꯩꯈꯣꯏ ꯆꯨꯔꯤ ꯆꯤꯡꯕꯗ ꯂꯣꯏꯔꯝꯃꯅꯤ. ꯑꯉꯝꯕꯒꯤ ꯊꯥꯛꯇ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯅꯉꯥꯏ ꯇꯧꯖꯔꯛꯀꯅꯤ. ꯑꯗꯣ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯨ ꯂꯥꯛꯀꯅꯤ. ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯑꯩꯅ ꯁꯦꯝꯒꯗꯧꯕ ꯃꯇꯥꯡꯁꯦ ꯌꯥꯝ ꯂꯩꯔꯦ. ꯑꯗ ꯑꯩ ꯁꯤꯒꯤ ꯊꯥꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯁꯤꯒꯤ ꯊꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡꯁꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯁꯦꯝꯅꯉꯥꯏꯒꯤ ꯂꯩꯕꯁꯤꯡꯗꯨ ꯊꯥꯒꯠꯄ ꯉꯝꯈꯤꯔꯣꯏꯕꯀꯣ. ꯍꯥꯏꯗꯤ ꯑꯩꯒꯤ ꯐꯥꯔꯝꯁꯦ ꯍꯣꯠꯅꯕꯅꯤꯅ. ꯑꯗꯨꯒ ꯊꯕꯛ ꯑꯃꯁꯨ ꯁꯨꯅꯉꯥꯏ ꯂꯩꯔꯦ. ꯌꯨꯝ ꯑꯃ ꯂꯧꯕꯅꯤꯅꯀꯣ. ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯌꯥꯎꯔꯦꯕ. ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁꯀꯨꯝꯕꯗꯗꯤꯀꯣ ꯑꯩ ꯃꯄꯥꯟ ꯂꯝ ꯊꯣꯛꯅꯉꯥꯏ ꯂꯩꯌꯦꯕꯀꯣ. ꯃꯄꯥꯟ ꯂꯝ ꯊꯣꯛꯄ ꯀꯥꯟꯗ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯈꯔ ꯌꯥꯎꯔꯛꯀꯅꯦꯕ. ꯑꯗꯨꯗꯒꯤꯗꯤ ꯃꯊꯪ ꯈꯔ ꯁꯨꯝ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯕꯗꯗꯤ ꯑꯩ ꯑꯗꯨꯒꯤ ꯒꯦꯞꯇꯨꯗꯤꯀꯣ ꯈꯔ ꯀꯣꯏꯅꯉꯥꯏ ꯂꯩꯔꯦꯕꯀꯣ. ꯑꯗꯨꯒ ꯑꯥꯒꯁ, ꯁꯦꯞꯇꯦꯝꯕꯔ, ꯑꯣꯛꯇꯣꯕꯔꯗꯗꯤ ꯑꯩ ꯊꯕꯛ ꯑꯃꯨꯛꯀ ꯀꯨꯝꯈ꯭ꯔꯅꯦꯕ. ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯅꯦꯕꯀꯣ ꯊꯕꯛꯁꯤ, ꯑꯩꯒꯤ ꯊꯕꯛꯁꯤꯀꯣ. ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯏꯕꯤꯌꯨ. ꯂꯥꯏꯛꯁꯨ ꯇꯧꯕꯤꯅꯕ ꯀꯥꯎꯒꯅꯨ. ꯑꯗꯨꯒ ꯁꯤꯌꯔꯁꯨ ꯅꯝꯕꯤꯌꯨ. ꯑꯗꯨꯒ ꯀꯃꯦꯟꯗꯁꯨ ꯑꯩꯅ ꯑꯄꯥꯝꯕ ꯐꯪꯗꯕ ꯌꯥꯎꯔꯁꯨꯀꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝ. ꯃꯌꯥꯝꯁꯦ ꯆꯠꯂꯒꯦꯕꯀꯣ. ꯍꯧꯖꯤꯛꯁꯤꯗ ꯕꯥꯔꯇꯤꯟ ꯂꯧꯈꯤꯒꯦ. ꯂꯦꯠꯁ ꯒꯣ.
sikap na nga gi murik itsat le apsa siaw re pam siaw re manduga semadi lai sem kre sembal loi kre makha gi sidi phrakta ne makha gi se spamu kre da ahum dong bido ahum dong bido ani ka kre ba ama mam ka kre ba kre dilem ga do male myam ai ising pol ki ge ko ising han ki ge ko ching se han ki ge phone camera pa nga gi stand to ge da stand oina yung ge stand yaw bane la ne ba ko second coat ai sing apsa ka pe ba ko second coat lak ra dik second coat se kap ko da khad ba di kap khre ba ko okay ma'am bare oiksi aji pam si liter tra manga gi se ko liter tra manga gi se tre da kap khre ba do si gi second round ne ba ko sine lo hela ge ware okay ma'am apsa ka pa lo jare ko yum na hala ne ai yum da sarasi singam saram ki ko sing sarado ko khamen sim sarado singam saram ki ma'am khamen sim sarado sing saram ki to bune ba ko aro si bazare phajan hore se somda de kya ho do bune ba ko sile ko ma'am okay ma'am hojik sai ba loi re lau sina si ai lau se ngam ba kitang lai bane ba ko se khoi ba loi ra bane ba som sai ki se okay jum chal lage ma'am yum da sale ma'am yum da gi jaw re yum yo re